COVID laichut lakpadagi kumja lisinganiga kunnagi matam kuina thingjinduna lakiba yumthangnariba Myanmar ga faunafam India Myanmar border crossing gate number 1 atubada hangdoklagani hiramasigi matangda Manipur lengakta Ministry of External Affairs BM division ga mari leinaba Gerald thaduna khangalaklei External Affairs BM division ge joint secretary Smita Pantna Manipur ge chief secretary Dr Rajesh Kumar da tharakiba cherolamada Border town Odiba Moreda Mahosagum India Masung Myanmar Lebak Anigi Marakta Lalol Itiki Thabak Haunaba Gate number 1 Asi Hangnabagi recommendation Adu Kangalaki Loinana ICP Moreda Border Gate Hangduna Lebak Anigi Marakta Mahosagum Lalol Itik Taunabagi Kudong Saba Adu Lehenaba Kongthang Asi Lokalakpani Haina Pali Amadi Gate Hangnabagi Kongthang Asi Myanmar gi Maiketegisu Haijarakpagi Matungina India amasung Manipur lengaki mari leinaba singna recommend tawduna gate hangnaba warek lawani makhatana gate hangnabagi mathau tawa thabak sing mari leinaba authority na paikhat pagaloinena Manipur lengakna hiramasiki matangda order thokadaba ngaire